ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ. ꯅꯪꯅ ꯍꯥꯞꯄꯤꯔꯝꯕ ꯑꯀꯟꯕ ꯊꯧꯅꯥꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯕ ꯉꯝꯂꯤꯕꯅꯤ. ꯅꯪꯒꯤꯁꯨ ꯃꯐꯝꯁꯤꯗ ꯆꯥꯎꯅ ꯍꯤꯡꯐꯝ ꯂꯩꯌꯦ. ꯑꯁ ꯊꯥꯖ ꯅꯪꯁꯦ ꯁꯦ 이마기네. 세 비북 뭉치다네. 다 따라 나부러가 볼레이바. ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ. ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯇꯧꯕꯅꯤ. ꯈꯣꯡꯒꯨꯜꯗ ꯆꯨꯖꯥꯏꯅꯅ ꯀꯦꯜꯂ ꯃꯄꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯂꯩꯔꯥꯡ ꯅꯪꯕꯨ 이코치먹는 공것도나 나빠기나 좀 오이ገ니 까리야 까리 토이 까리 타봐 하 까리기노 낭나 루홍가다와 하영다 nga이러바 낭나 까리기 지엔게 떠우리노 하 is 이사디 파워 파이레 is 루홍가다와 하영다 nga이러바 낭나 지엔게 떠우리니네 하 ꯅꯠꯇꯦ ꯕꯦꯝꯃ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯦ. 까리 타봐 하 까리 타봐 ꯅꯇꯩ ꯃꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣ? ꯊꯧ ꯂꯩꯇꯕꯤ ꯅꯇꯩ ꯃꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ? ꯂꯩꯁꯥꯕꯤ ꯐꯥꯎ ꯀꯣꯏꯅꯤꯡꯗ꯭ꯔ ꯃꯇꯝꯁꯤꯗ ꯃꯧ ꯅꯪꯗꯤ ꯀꯣꯏꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯄꯣꯡ ꯍꯋꯥꯏꯅ ꯄꯣꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯡꯒꯅꯤ? ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯅꯤꯔꯛꯇꯪ ꯀꯥꯝꯕꯗ ꯄꯨꯡ ꯇꯣꯏ. ꯇꯥꯃꯣꯒꯤꯗꯤꯅꯦ ꯑꯩꯕꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯈ꯭ꯋꯥꯡ ꯅꯥꯏꯒ ꯈꯨꯗꯥꯡ ꯆꯤꯛꯏꯒ. ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ. ꯊꯣꯏꯕ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ? 이대마 아이고 멍청이야 이대마 아이고 멍청이야 이대마 ꯌꯥꯔꯤꯁꯦ. 나오야블라래 ꯍꯧꯔꯦ ꯑꯩꯗꯤ ꯍꯧꯔꯦ. ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯇꯝꯐꯥ 대마 ꯀꯩꯅꯣ ꯇꯧꯕꯤꯗꯨꯕꯣ? ꯊꯝꯃꯣ ꯊꯔꯔꯪ ꯊꯥꯏ. ꯑꯩꯁꯨ ꯎꯏꯌꯦꯕ. ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯗꯤ ꯆꯠꯂꯔꯣꯏ. ꯇꯥꯃꯣꯒ ꯇꯝꯐꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ. ꯑꯩꯒꯤ ꯃꯔꯨꯞ ꯇꯝꯐꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. Meron 못했다 어떤 건 밤이나